ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝꯁꯨ ꯉꯥ ꯌꯥꯏꯔꯦ ꯗ꯭ꯌꯨꯇꯤꯁꯦ ꯂꯦꯞꯄꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯣꯔꯅꯤꯡ ꯇꯧꯔꯝꯃꯦ ꯉꯥ ꯍꯣꯝ ꯀꯂꯦꯛꯁꯟꯒꯤ ꯑꯃꯨꯛ ꯆꯠꯂꯦ Hi guys, welcome back to my channel once again. mayam yengbiriba pumnamakpu ahanbamaktada taramna okcheri. Yamna kanaraba knowledge oiba video sing puduna lakjage mayamna support tobiyo. Ngasigi blog se daily blog oidoine mayamna dum meeting tabiyo yam nungai ba makhan mathen loi shuna dum namjarage. Hauji ayuki pung 7:15 chatle. Nungsidro yamna mane. Aduga akoigi labuki akoibase sise langloi thakchanbane ngarang numidang thaambane aduga ngasi ayuk amuk kaiba chatlineba walking oina ado makok tatpasu mamam yaure ngase dum leitabra di nataba dum leiramme haba yami singa jisu babasu nga chadaba kuire chahi mari mu phajala mani mirames nina koidi si thongaga haitare yam hauna chagadabado dudi oithoktre aduna sise nga singse loina yaithoage do yaithokpaje maitan kai jibudi aina hogolame ado khoimana loina yaihaudoini ko si mayamse do aiju huji thabak mathang mayam ama sindoga leiribanina aduna sina nga yaibagi mawongne do ngaje chotlibanina makhada isingje yam taiko yaibagi mawongne ado mi anamanadi sije khoi phutoga dum nungsadaga khalaga mu yaiba khotpaga leibaneba ado hawbane mahaw loi tongan bane khuyai gi mayamju hanadi khangbiramani ado aina haidoi wase ado khangdaba yarogasu ngasi khangjanbiro habade koina nga gumbase kanagumba kharagi imungda aina sum thengnajarakpane adkhoigi thurine haidana ko thabak yamna chinjaba migide khoigi ironba oigera morok mepa oigera akoigi ngari gumbase sise khoigi burner da direct thangkalaga dum on dana yairaga khoigi dum metsanba leiba aduda khoigi carbon mem yawoidena haidi akaba pot haijinabu haksangda kaimta afabade amta pide haijariba ado khoigi simaina nga gumba lawba oigera adagidi khoigi ngari gumba oigera kahallaga chabiganu ko mayam kahalaga chabase sukimati haksangda amangata yam thohalliko kidney da ne effect oidoise aduna akaba pot chabigano mayam koi color jam phajare ko ado khoigi nga gumbase yairaga loiraba natragana ayaiba leirubagi se khoigi container plastic ki container da hapigano ko yariba makai haidi sungumba dum chaba khoppa dum yawbaneba fungus kasenba khoppa yam yawbaneba aduduna khoigi maitegi hanadagi chatnarakpa khoi nga lubak haise sida hapiyu ko ngagi upuda hapiyu manamju nuksibane mayamsu wet taningba yaurgadi hariba apple cider vinegar se try amtang tobiyo aduga result yam thuna fangani 7 days da result adum phangbane yam kanabane adu mayam sumda try tobiyo mayamgi mangda ubiribase Plex tablet ni hariba tablet ase nutrition mayam amana pullaga sarakpa dumlaba tablet makhalamani mayam aisu sum sizinarapana hojikse thamanga hairae thamanga se asigi manungsida ingonda improving asuki matik yamna laikre samna harabada khoidi gymgumba dagi zumbagumba chatpagi timing leizade aduna hariba Plex sizinabadagi ingonda weight management tawbada kanai amasung improving digestion habadi akoina digest tawba ngamdaba je si thakpadagi ingonda digestion tawba ngamme aduga lastly khoigi booster haitare immune system gi matangda booster oina so ingonda kanaba phangjai mayamsu weight management tawningbasing akoigi yam thuna taningba gaida adum haidi exercise kumba ade atopada zumba gumba chatraga su yam kanabane mayamsu try tobiyo mayam adudi ai chak charamdai gine ado kaino tawrage ai thakjarage si ising glass ama laure ko ising glass sida ina tablet ama thadajare ado tablet sida koigi maje acid ngatani ko sida tawraise chaba yaba acid ne hakchangda kaisu akaiba leite
ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ 15 to 30 ꯃꯤꯅꯠꯀꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯛꯄꯤꯒꯗꯕꯅꯦ꯫ ꯑꯗꯨ ꯒꯨꯂꯤꯁꯦ ꯇꯨꯝꯕ ꯉꯥꯏꯔꯁꯦ꯫ ꯃꯦꯖꯤꯛꯀ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦ꯫ ꯍꯣꯔꯦꯟ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯕ ꯀꯂꯔ ꯍꯥꯏꯇꯥꯔꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯌꯥꯝ ꯐꯖꯒꯗꯕ ꯀꯂꯔ ꯑꯃ ꯑꯣꯟꯊꯣꯔꯛꯀꯅꯤꯕ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄ꯭ꯂꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯦ ꯃꯉꯣꯟꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯌꯥꯎꯕꯅꯦ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯀꯤ ꯃꯦꯅꯦꯖꯃꯦꯟ ꯀꯩꯀꯩ ꯑꯃꯁꯨ ꯂꯩꯒꯗ꯭ꯔꯣ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯀꯤꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕꯅꯦ꯫ ꯇꯨꯝꯗꯣꯔꯦ, ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯕ ꯀꯂꯔ ꯑꯃ ꯑꯣꯜꯂꯛꯀꯗꯣꯏꯅꯦ ꯃꯌꯥꯝ꯫ ꯏꯁꯀꯤꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕꯅꯦ ꯄ꯭ꯂꯤꯛꯁꯦ꯫ ꯇꯨꯝꯗꯣꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯨꯝꯈ꯭ꯔꯦꯀꯣ, ꯑꯗꯣ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯦ꯫ ꯁꯤ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ, ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯣꯚꯔ ꯏꯇꯤꯡ ꯀꯩꯝ ꯇꯧꯅꯤꯡꯗꯕꯅꯦ, ꯍꯥꯏꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯦ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯔꯤꯅꯦꯕ꯫ ꯃꯌꯥꯝ ꯇꯨꯝꯕꯁꯨ ꯂꯣꯏꯁꯜꯂꯝꯅꯤꯅ ꯃꯌꯥꯝ ꯑꯩ ꯊꯛꯆꯔꯒꯦ꯫ ꯃꯌꯥꯝ ꯂꯣꯏꯔꯦ, ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯋꯦꯠ ꯇꯥꯅꯤꯡꯕꯁꯤꯡ꯫ ꯃꯌꯥꯝ ꯄꯨꯡ 3:30 ꯇꯥꯔꯦ, ꯍꯣꯝ ꯀꯂꯦꯛꯁꯟꯒꯤ ꯑꯃꯨꯛ ꯔꯦꯗꯤ ꯂꯩꯔꯦ꯫ ꯌꯨꯝꯗꯒꯤ ꯄꯨꯒꯗꯕ ꯍꯣꯔꯦꯟ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯒꯗꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅ ꯑꯩ ꯁꯤꯟꯗꯣꯛꯑ ꯊꯝꯖꯕꯅꯦ꯫ ꯁꯤꯅ ETTA ꯕꯥꯏꯜ ꯀꯧꯋꯦ꯫ ꯃꯊꯪꯒꯤꯁꯤꯅ ꯑꯩꯅ ꯂꯧꯈꯠꯆꯔꯛꯏꯁꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯇꯣꯞꯅꯦ, ꯑꯗꯣ ꯁꯤꯒꯤꯅ ꯁꯣꯗꯤꯌꯝ ꯁꯥꯏꯇ꯭ꯔꯦꯠ ꯀꯧꯋꯦ꯫ ꯑꯗꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯛꯅꯤꯁꯤꯌꯥꯟꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ, ꯍꯥꯏꯕꯗꯤ ꯇꯣꯞ ꯃꯥꯏ ꯀꯂꯔꯁꯤꯒꯤ ꯇꯦꯁ ꯂꯣꯏ ꯍꯥꯞꯇꯣꯏꯅꯦꯕ꯫ ꯑꯗꯒꯤ ꯁꯤꯁꯤꯅ ꯒ꯭ꯔꯦ ꯇꯣꯞꯅꯦ꯫ ꯒ꯭ꯔꯦ ꯇꯣꯞꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯗꯤꯌꯝ ꯐ꯭ꯂꯣꯔꯥꯏꯠ ꯀꯧꯋꯦ꯫ ꯑꯗꯒꯤ ꯃꯊꯪꯒꯤ ꯔꯦꯠ ꯇꯣꯞ ꯑꯣꯏꯔꯤꯁꯤꯅ ꯀ꯭ꯂꯣꯠ ꯑꯦꯛꯇꯤꯚꯦꯇꯔꯅꯤꯀꯣ, ꯄ꯭ꯂꯦꯟ ꯕꯥꯏꯜ ꯍꯥꯏꯔ ꯈꯪꯅꯕꯅꯦ꯫ ꯃꯊꯪꯒꯤꯗ ꯍꯥꯏꯇꯥꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯂꯠ ꯀꯂꯦꯛꯁꯟ ꯀꯩꯀꯩꯒꯤ ꯆꯠꯄꯅꯤꯅ ꯃꯥꯒꯤ ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ ꯀꯩꯀꯩ ꯂꯣꯏ ꯏꯕꯅꯦ ꯕꯥꯏꯜꯗꯁꯨꯀꯣ, ꯑꯗꯨ ꯂꯣꯏ ꯆꯦꯛ ꯇꯧꯕꯤꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯄꯜ ꯍꯥꯞꯄꯝꯗꯥꯏ ꯃꯇꯝꯗ꯫ ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ, ꯁꯤꯔꯤꯟꯁ ꯑꯣꯏꯒꯦꯔꯥ, ꯕꯥꯏꯜ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤ ꯀꯟꯇꯦꯅꯔꯕꯨ ꯑꯣꯏꯒꯦꯔꯥ, ꯂꯣꯏꯅ ꯑꯦꯛꯁꯄꯤꯌꯔꯤ ꯏꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯦꯛꯁꯄꯤꯌꯔꯤ ꯀꯩꯀꯩꯁꯤ ꯂꯣꯏ ꯌꯦꯡꯉꯒ ꯕ꯭ꯂꯠꯇꯣ ꯍꯥꯞꯄꯤꯒꯗꯕꯅꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯣꯝ ꯀꯂꯦꯛꯁꯟ ꯆꯠꯅꯕ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯍꯣꯝ ꯀꯂꯦꯛꯁꯟ ꯆꯠꯊꯣꯛꯎꯔꯁꯤ꯫ ꯍꯣꯝ ꯀꯂꯦꯛꯁꯟꯁꯦ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯗꯣꯏꯅꯤꯀꯣ, ꯑꯗꯨꯒ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔ ꯃꯇꯨꯡꯗ ꯂꯝꯗꯣ ꯑꯅꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯈꯤꯕꯒꯤ ꯊꯣꯛꯄꯁꯦ ꯁꯤꯗ ꯂꯣꯏ ꯆꯪꯉꯝꯗꯣꯏꯅꯦꯕ꯫ ꯑꯩ ꯂꯣꯏ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯁꯤꯔꯤꯟꯁ ꯌꯥꯎꯔꯦ, ꯀꯇꯟ ꯁ꯭ꯋꯥꯞ ꯌꯥꯎꯔꯦ, ꯂꯣꯏ ꯌꯥꯎꯔꯦ, ꯑꯝꯇ ꯆꯤꯊꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯣꯝ ꯀꯂꯦꯛꯁꯟ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯌꯥꯝ ꯀꯂꯦꯛꯁꯟꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯗꯤ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯍꯥꯏꯔꯒꯁꯨꯀꯣ, ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁꯤꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯅ ꯇꯦꯁꯇꯣ ꯑꯩ ꯍꯌꯦꯡ ꯇꯧꯒꯦꯅ ꯍꯥꯏꯗꯣꯛꯎꯕꯁꯨ ꯌꯥꯗꯕꯅꯤꯅꯀꯣ, ꯉꯝꯅꯕ ꯉꯁꯤ ꯑꯗꯨꯝ ꯇꯧꯍꯧꯗꯣꯏꯅꯦꯕ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯄꯦꯁꯦꯟꯗꯣ ꯑꯇꯣꯞꯄꯗ ꯆꯠꯈꯤꯗꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯃꯦꯅꯦꯖ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯕ ꯑꯃ ꯆꯪꯉꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯦꯁꯦꯟꯅꯦ꯫ ꯃꯥ ꯅꯥꯔꯤꯁꯦ ꯗꯦꯡꯒꯨꯅꯤꯀꯣ꯫ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯗꯦꯡꯒꯨ ꯄꯣꯖꯤꯇꯤꯞ ꯌꯥꯝ ꯑꯣꯏꯅꯔꯦ, ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯨꯝꯕ ꯑꯣꯏꯒꯦꯔꯥ, ꯑꯌꯨꯛꯀꯨꯝꯕ ꯑꯣꯏꯒꯦꯔꯥ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯒꯦꯔꯥ, ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ, ꯅꯥꯔꯗꯤ ꯄꯩꯁꯥ ꯇꯤꯡꯉꯦ, ꯑꯗꯨꯅ ꯅꯥꯗꯅꯤꯡꯉꯥꯏꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ, ꯀꯥꯡꯅ ꯆꯤꯛꯍꯟꯕꯤꯒꯅꯣ, ꯒꯨꯗ ꯅꯥꯏꯠ ꯊꯥꯕꯤꯌꯣ, ꯐꯤꯔꯣꯜ ꯑꯔꯨꯝꯕ ꯁꯦꯠꯄꯤꯌꯣ꯫ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯦꯁꯦꯟ ꯑꯃꯒꯤ ꯂꯣꯏꯔꯝꯃꯦ꯫ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟꯅꯦ꯫ ꯂꯣꯏꯔꯦ꯫
ꯃꯅꯤꯂꯥꯒ ꯆꯤꯟꯅꯥꯎꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯗ꯭ꯌꯨꯇꯤ ꯁꯤꯞ ꯁꯤꯟꯅꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ 8:10 ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯒꯤꯐꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯅ ꯊꯥꯕꯤꯔꯛꯄꯅꯦ ꯄꯥꯔꯁꯦꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯄꯟ ꯇꯧꯖꯔꯒꯦ ꯌꯥꯝ ꯊꯤ ꯐꯖꯔꯦꯀோ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯀꯂꯔꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯈꯤꯕꯁꯦ ꯃꯥꯅ ꯎꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯊꯥꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯥꯅꯦ ꯊꯦꯡꯛ ꯌꯨ ꯏꯂꯤꯁꯟ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯨꯃꯥꯏꯅ ꯃꯅꯥꯎꯅꯨꯄꯥꯅꯒ ꯇꯝꯕꯤꯔꯛꯄꯁꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯍꯥꯏꯗꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯐꯪꯖꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯖꯕꯗꯨꯅꯤ ꯗ꯭ꯌꯨꯇꯤ ꯍꯦꯟꯑꯣꯚꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯛꯄ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯇꯝꯕꯤꯔꯛꯄ ꯑꯗꯨꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯃꯤꯡꯁꯦ ꯁꯔꯁꯋꯇꯤ ꯀꯧꯋꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯐꯥꯎꯟꯗꯔꯅ 2016, 17, 18 ꯍꯥꯏꯗꯅ ꯁꯤꯒꯤ ꯕꯦꯠꯁ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯈꯩꯒꯤ ꯉꯁꯤꯁꯦ ꯒꯦꯠ ꯇꯨꯒꯦꯗꯔ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯖꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯆꯠꯆꯔꯤꯕꯅꯤ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯑꯥꯗꯗꯤꯅꯦ ꯌꯣꯒ ꯋꯥꯍꯣꯡꯗꯅ ꯀꯣꯛ ꯉꯥꯎꯋꯦ ꯂꯝꯕꯤꯗꯅꯦ ꯃꯤ ꯄꯣꯠ ꯄꯥꯏꯔ ꯆꯠꯄꯁꯦ ꯃꯨꯟꯕꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯗꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯣꯂꯦꯖꯁꯦ ꯌꯥꯝ ꯈꯨꯐꯖꯕꯅꯤꯀꯣ ꯌꯥꯝ ꯑꯣꯜꯂꯝꯃꯦ ꯀꯣꯂꯦꯖꯁꯦ ꯁ꯭ꯀꯣꯞꯁꯦ ꯄꯨꯔꯥ ꯅꯩꯊꯔꯒꯅ ꯑꯩꯅ ꯂꯧꯊꯔꯛꯏꯁꯦ ꯁꯤ ꯕꯨꯂꯦꯠ ꯑꯅꯤꯁꯤꯃꯁꯨ ꯍꯥꯞꯄꯁꯦ ꯑꯩꯔꯣ ꯆꯦꯜꯂꯤꯁꯤꯗꯤ ꯑꯩ ꯅꯪ ꯅꯣꯡꯃ ꯎꯏꯗꯨꯗꯤ ꯆꯦꯟꯕ ꯉꯁꯤ ꯀꯥꯏꯗ ꯆꯦꯜꯂꯨꯏꯅꯦ ꯂꯥꯏꯖꯣꯏ ꯈꯣꯏꯔꯝꯃꯣ ꯀꯣꯏꯔꯒ ꯂꯥꯛꯑꯣ ꯀꯣꯏꯅꯕꯤ ꯀꯩꯕ ꯁꯤꯗ ꯃꯣꯗꯒ ꯅꯥꯀꯣꯡꯗꯒ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯔꯥ ꯗꯤ ꯈꯪꯗꯤꯌꯦ ꯐꯖꯔꯦ ꯐꯖꯔꯦ
ꯗꯥꯎ ꯌꯥꯖꯔꯒꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯅ ꯎꯕꯗ ꯁꯤꯒꯤ ꯁꯟꯅꯥꯎ ꯃꯆꯥꯁꯦꯀꯣ ꯑꯗꯨꯅ ꯃꯥꯏ ꯃꯅꯥꯛꯇꯩ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯅꯣꯏ ꯁꯥꯕꯗ ꯑꯗꯨꯝ ꯎꯏ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯦ ꯁ꯭ꯇ꯭ꯔꯦꯡꯁꯦ ꯑꯩꯅ ꯈꯟꯕꯗ 400 ꯃꯌꯥꯗꯤ ꯂꯩꯔꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯒꯤ 400 ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯣꯏ ꯍꯥꯟꯅꯒꯤ ꯎꯔꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯕꯣꯅꯒ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯣ ꯃꯥꯁꯨ ꯑꯩꯒꯤ 이만으로 빠이게 낭나고 그리고 뭐 들어간다 말이 산거 아이 영화를 해 그동시가 cái 뭐 너희 보고 너희 사고 보고 하면 보니까 산 필름이 또 가기고 많이 맞아 와는 스트럭 되나봐 아주 success 하이버다 success kuti 막세 아포이는 망도 우리가 success person도 각각 우고 야다 마기 lambi데 그냥 struggle 내려오니 하이스 punsi lambi 아이지 그이누 하간다 이게 사업들생나 너희는 ngasi 태그라가 너희 둥기 캐리어다 그야무 얌 struggle 레이게 해버세 너희 노원나 땅나 너희 아드나 너희 punsi 둥기 punsi lam비다 얌나 sakpat pa boy di marak sila kay no maghaye oja manane kamay to keda belun loy na iyan mo satra mayam belun je amamam loy pire adu ka kamay to keda oja jena haye noy gi naming do belun ji di iro ana satra kontra mo sida satra classroom sida satra kontra noy na sana sa gi naming iro adu ga bonje classroom sida sakhairo मम्मी लो इरे साथ जिंजना को साथ जिंजना बेलून दे मम्मी इरे और साथ दे पिछल है क्लासरूम दमान हुई साइड अगर साथ जिंग तो मोहाय नुई ने इगे बजिंग तो नबिंग जिंग तो अब थी हो ना जिंग को थी वन पाई आई बिंग बबिता ओइब्रा ओइदे अमो ओइबसु थी हो लास्ट मतम खरे पी बमाना अदु कांदा ओजाजन नाइ को नुई नसा नसा के नबिंग थी तो मतम याम संग दोरे nuôi nó bay có một đó mà một bay rồi, à đúng không? Mình cứ lọc thổ cả, mong muốn được điều hay này, sao thứ điểm này, buồn nó bay đấy, Nandini rồi đấy, mà bởi vì ta là Nandini với buồn bay đấy, à thế thì Nandini nó cái buồn đó, anh nó bay đấy, à mà cái mấy cái là sai mà tầm đó phòng, nó yam sốt tay ngoài mà, anh là hai những buồn nó cả bay tao nghe cái đó, quay thế thì mà tiếng bàng phải mà tiếng bàng thì sẽ bị ngon đâu. Nang napangi ba mating do so ito na hadya lakani hay bilin live di po sila mira ko adi amana ako'y kuti magse mun na to ako'y kuti magse kamay to kaya tam jen ba matam da riya sama thaba matam da ne nasay kan na yang ka chili ba nasay winner do ma ka na dam jen laga ma ka na winner oi ba natte nasay tigi kana ko winner di oi da ba adu ba yang tam na sila ga ma panthun bam di yo consistency ma gi wakhan da ai yo ni kai na ka har ga kan na sing ri bam mi tu na ma ka tenu winner na te sa tam na sela ka sa gi panthun bam di yo ni na sela ba sa gi panthun bam yo ri to ma ju winner ma khan na mane hai bi de kai na ka apni ki pusi la bis da kamai to ke kan da kan na yang ri ai ne han ne ba na to ai gi pusi la bis ai na sa gi khan gi wakhan do yo na ba du sak te ha ba se si ju live ki yam na apni ki pusi da ꯊꯦꯡꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯣꯡ ꯋꯨꯃꯦꯟ ꯑꯃ ꯑꯣꯏꯔꯒ ꯅꯪ ꯊꯝꯂꯤꯕ ꯇꯥꯔꯒꯦꯠꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯁꯨ ꯁꯛꯁꯦꯁ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤꯒ ꯑꯩꯈꯣꯏꯅ ꯉꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯅꯤꯂꯀꯥꯟꯇꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯀꯅꯥꯅꯣ ꯁꯤꯟꯗꯤ ꯅꯠꯇ꯭ꯔꯥ ꯁꯤꯟꯗꯤ ꯎꯏ ꯑꯗꯒꯤ ꯃꯃꯥꯡꯗ ꯅꯟꯗꯤꯅꯤ ꯂꯥꯛꯑꯝꯃꯤ ꯏꯂꯤꯖꯥꯕꯦꯠ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯁꯤꯅ ꯌꯥꯝ ꯁꯣꯔꯠ ꯇꯥꯏꯝꯗꯨꯗ ꯑꯩꯅ ꯅꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯅ ꯅꯤꯂꯀꯥꯟꯇꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯦ ꯉꯔꯥꯡꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯦ ꯁꯥꯔ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯀꯥꯎꯔꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ꯭ꯔꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯍꯧꯔꯛꯈꯤꯕ ꯀꯣꯂꯦꯖ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯣꯏꯗ ꯃꯇꯝ ꯑꯃꯗ ꯇꯤꯆꯔ ꯗꯦꯒ ꯇꯧꯕ ꯀꯥꯟꯗ ꯑꯩꯅꯒ ꯅꯣꯏꯅ ꯅꯨꯡ ꯂꯩꯈꯣꯝꯁꯤꯗꯩꯗ ꯂꯩꯕꯥꯛꯇ ꯊꯣꯜꯂꯒ ꯂꯩꯉꯣꯏ ꯍꯣꯜꯂꯒ ꯇꯧꯈꯤꯕꯗꯣ ꯑꯩꯒꯤ ꯃꯤꯁꯤꯗ ꯁꯪꯁꯪ ꯑꯗꯨꯝ ꯎꯒꯅꯦꯕ ꯑꯗꯨꯒ ꯂꯩꯈꯣꯝꯒ ꯊꯣꯜꯂꯒ ꯅꯣꯏꯅ ꯕꯣꯔꯥꯒ ꯇꯧꯗꯅ ꯇꯤꯆꯔ ꯗꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯐꯨꯜꯐꯤꯜ ꯑꯣꯏꯍꯟꯗꯕ ꯉꯝꯗꯕ꯭ꯔꯥꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯍꯧꯕꯒ ꯇꯧꯕꯒ ꯄꯥꯁ ꯑꯥꯎꯠ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯑꯃꯗ ꯁꯥꯇ꯭ꯔ ꯄꯨꯔꯥꯁꯤꯗꯩꯗ
ꯆꯟꯕꯨ ꯆꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯁꯤ ꯃꯇꯝ ꯃꯔꯛꯇ ꯅꯣꯏ ꯃꯪꯒꯣꯜ ꯕꯤꯌꯨ ꯍꯥꯏꯔꯒ ꯍꯌꯦꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯥꯡꯍꯟꯗꯕ ꯍꯧꯖꯤꯛꯀꯥꯟ MUꯗ MA ꯇꯧꯕ ꯑꯉꯥꯡ ꯑꯗꯨ ꯇꯧꯕ ꯑꯉꯥꯡ ꯑꯗꯨ ꯄꯟꯕ ꯋꯥꯗꯕ MA ꯂꯩꯔꯒ ꯇꯥꯕꯁꯦ MA ꯆꯔꯨꯅ ꯍꯦꯟꯅ ꯇꯥꯡꯉꯦꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ MA ꯑꯃ ꯂꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯑꯇꯣꯞꯄꯁꯤꯅ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯂꯥꯏꯔꯤꯛꯇ MA ꯂꯣꯏꯔꯁꯨ ꯀꯩꯝ ꯊꯕꯛ ꯊꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯥꯔ ꯂꯩꯌꯦꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯅꯝꯁꯤꯜꯂ ꯂꯩꯌꯦꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯉꯥꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯇꯗꯤ ꯑꯩꯗꯤ MA ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯀꯔꯤꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯅ ꯅꯣꯏꯅ ꯌꯥꯝ ꯁꯣꯔꯠ ꯇꯥꯏꯝꯗ ꯆꯍꯤ 3 ꯈꯛꯀꯤ ꯅꯁꯥꯒꯤ ꯄꯥꯝꯖꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯥꯟꯗ ꯃꯍꯩ ꯆꯥꯏ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ 17-18ꯒꯤ ꯕꯦꯁ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯚꯥꯏ ꯃꯣꯏ ꯂꯩꯕꯗꯤ ꯉꯥꯛꯇꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯑꯣꯐꯤꯁꯇꯩ ꯅꯨꯡꯁꯤꯜꯂꯛꯏꯅꯦ ꯑꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯗꯒꯤ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯁꯨ ꯄꯥꯕꯤꯔꯤꯀꯣ ꯑꯗꯩ ꯑꯉꯥꯡ ꯑꯐꯕ ꯁꯦꯝꯒꯠꯂꯒ ꯁꯨꯃꯥꯏꯅ ꯃꯁꯥꯒꯤ ꯊꯕꯛꯇ ꯆꯥꯎꯕ ꯈꯣꯠꯄ ꯀꯩꯁꯨ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯨꯏ ꯑꯦꯛꯁꯟ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯇꯧꯋꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯃꯌꯥꯝ ꯄ꯭ꯔꯣꯒꯥꯝ ꯃꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯁꯜꯂꯛꯂꯦ ꯑꯗꯣ ꯏꯟꯖꯥꯡ ꯃꯅꯝꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯁꯥꯠꯂꯦ ꯌꯥꯝ ꯊꯤ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅꯤꯌꯔꯈꯩꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯧꯁꯜꯂꯛꯂꯦ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯅ ꯆꯥꯛ ꯀꯩꯀꯩ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒꯤ ꯀꯂꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯔꯣꯟꯕꯅꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯤꯛꯀꯟ ꯃꯍꯤ ꯂꯥꯡꯕ ꯍꯣ ꯑꯗꯒꯤ ꯆꯤꯛꯀꯟ ꯑꯉꯧꯕ ꯍꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯊꯦꯜꯁꯦ ꯆꯥꯊꯔꯛꯑꯒꯦ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯂꯦ ꯏꯆꯦ ꯅꯪ ꯊꯕꯛ ꯌꯥꯔꯗ꯭ꯔꯥ ꯌꯧꯔꯛꯑꯦꯕ ꯑꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟ ꯑꯣꯄꯣꯖꯤꯠ ꯂꯣꯝꯗ ꯗꯩꯅꯥ ꯐꯥꯔꯃꯥꯁꯤꯗ ꯂꯩꯔꯝꯒꯅꯤ ꯃꯤꯗꯤ ꯍꯥꯞꯄ꯭ꯔꯣ ꯑꯁꯤ ꯌꯧꯗ꯭ꯔꯤꯗ ꯌꯧꯗ꯭ꯔꯤ ꯂꯣꯏꯒꯤꯗ 이놈아, 나 지금 마타이 펑게라. ꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣꯅꯦ ꯑꯩꯁꯦ ꯍꯣꯔꯦꯟ ꯑꯂꯨ ꯀꯥꯡꯉꯧ ꯇꯧꯕ ꯐꯗꯧ ꯃꯥꯜꯂꯦ ꯏꯟꯖꯥꯡ ꯃꯇꯨꯝ ꯌꯥꯎꯗ꯭ꯔꯤ ꯃꯇꯝ ꯀꯨꯏꯗ ꯎꯏꯗꯕ ꯉꯥꯛꯇꯅꯤꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ